Rajib Singh na Technopal amadi Thobal District ta chatuna District ani asige law and order gi fibam yangsin kre. Izam ibem chagi misi yaning day. Mathau tawbada Jackson the medical team ki mathakta action lokhat kadabani haibagi demand da JAC amadi miyamna sekmai lambi tingtin kre. Amade sangai yungfam amade Myren Kunda kusem gi ichaw na maram koidaga lomi sing pok ta kut hapnare mari lainaba sing na yengsin bin ba appeal tawarle. Kurumjari ISCOM News ming tabidi punamapu kherodari bamataram na okjari hojik paw sandok na pizari. Manipur ki DGP Rajib Singh na Technopal amade Thobal District ta chatuna District ani asige hojik oriba law and order gi fibam yengsin khraba matung District Police amade Security Force na paikhalakpa Jackson Thaurange thabak singda pukning thagotkre khongchat asige ahan basarukta DGP Rajib Singh na Technopal District ke More Police Station da chatuna mafam maduda deploy tawriba police personnel singa unaduna law and order gi matang da kupna khanakhe Loinana Moreda base Toba CSO Singe Mihut Kangbu Amagasu Unaduna Makoigi Apen Pendagi Matang the Suwata Nake Tungda Amok Technopal Police Station Amade District Headquarter the Chatuna Mafamada the Ladyba Police Ki Makok Tongba Official Singa Unaduna Makoina Paikalagdiba Security Ki Jackson Taurang Singi Damakta Pukning Togat Pagaloidana Drug Ki Mayokta Chathariba Operation Sing Hena Pampung Fanaba Pautak Supike Masida natuna Assam Rifles ke Makok Thongba official singa unaduna Technopal District ke border fencing ge matang dasu kupna khanake Technopal ge khongchat adu loishilaba matungda DGP Rajib Singh na Thobal District ta chatuna District asige Senior Police Officer Singa Faminaduna District asida paikatliba security ke Jackson Thauranga made drug ki mayokta chathariba operation singe matangda kumna khanaki haire Security Force na thasige Tangkunda Bishnupur District ke Sunasifai Paton area da Thibahumbage thabak chathabada khusukhulai amade nongmai maru kaya fagat pa ngomkre Fagalaba khulai sing adude Magdun yauba AK-47 rifle ama ASBVL ama tongan ba caliber gi live ammunition teramanga tongan ba caliber gi ahang ba cartridge kulhumdoi smoke grenade ama Baofeng radio set ama BP jacket taruk amadi BP helmet marini Nakalamaromda Manipur Police ki Kangbu amana ngarang imphal West District ke Lalambung Takhelambam Laikada Chathakiba drive amada mioi ama masagi yumdage beer can chahunga marfu mariga konana fagat pangomkre faraba mioi adude Takhelambam Pramjit Singh chahi kunma panni fagalaba mioi adu beer can sing aduga konana excise department ta sinakre haire Manipur Police na Chatharakpa motor vehicles ka mari lainana akanaba drive amada tha sige Tangkunda miyoi ama traffic rule thugaibagi damakta detain tawkhibaga loinana numit asada punna gari taruktage tinted film sing lawthoktuna wakhal taminakre amade ngarang chathakiba akanaba drive amada punna chalan kuntra manga isu tawkhibada fine oina lupa listing marfu humdoi khongatpa ngamkre haire Thasiki Tangtara Mapanda Rims Hospital da Hizam Ibem Chakobi patient ama Sarugi operation ama Chathanaba Thaurang Lingaida heart fail oirakpadage Laikidabani Haiba Thaudokta Mari Lainana patient party Singamade Sekmaigi Miyamna National Highway number 2 Bantaubage Kongjang Junction Bahokre Patient party ge matung inna Hizam Ibem Chagi misi ase chungnaningai oi Numit aduda ibem chage yet thangba khongi sarukai bage mari lainana operation ama chathanaba thaurang khibane medical team na chaksil hawdabadage hairiba laibab thiba thodok ase thokhibani haiduna masida general doctor amade staff singi mathakta matik chaba action lokhat kadabani amade misi asigi matangda independent inquiry ama chathahangadabani haina demand tawduna hairiba ban ase kobani hairi
Nakalamaromda RIMS-ki authority na ngarang thadurakiba cherol amada hizam ibem chagi operation ase pangthoknanaba thaurang lingaida patient ase khanghodana heart fail oirakpadagi leikidabani adum oinamak RIMS-ki authority ge maikaidagi internal inquiry ama chathaba hore hijam ibem chagi postmortem loiraba matungda mahakna leikidabagi chap chaba maram khangba ngamlagani haiduna leikidrabige imung manunggi awabadasu saruk yare loinana tungda mari leinaba authority singna makhatana inquiry chathabage tangai fadaba laklabasu RIMS ki authority gi maikaidagi angamba mating pangani haina fongdokkiba leikrabani Thobal District ke Khangabok AC amadi Wangjing Tentha AC gi manung chanba Sangayumpham Part 1 mamang leikai amadi Mairen Khun Khusem gi ichaw na mayok naduna Khunja Singh kham thengna awaba mayok nare Sangayumpham Jila Parishad ke hanagi member Hebjur Rahman na Lainga ki official singa loinana ngarang ichaw asige tungkoiba solution ama puthokna ba yengsin minakre Hebjur Rahman na fongdorakpada Haukiba chahi mari mangadage nong khajiktang tabaga yungkai lambi amade mamang pat lokolge lopare chamaga yankhairom ase thumjinduna micham miyam khamthengna awaba mayokna duna lakle Wangjing Samram amade tekcham lomdage transilakpa ising sing chenthokfam leitabadage ichaw ase mayoknabani hanadi ising ase tentha khunjaw da leiba canal amada taduna Wangjing turelda chenthakibani adubo canal ado funjin kibadage ising chanthokfam leitabana kusem ge ichaw ase mayoknabani haike mahakna makhata na hai lomi singna wana honaduna low palabasu ichaw asna maram oiraga chahi mari manga ase low pare chamaga yankhairom ase low lokpa ngamdana leire yum amadi lambi ising thumjin bana laina tina ge awaba mayoknaduna lakle ichaw asebo thingnanaba mahakna su Hanadagi angamba mating tawduna lakpani adubu miyoy ama anina sel khara puthoklaga ichaw ase thingba ngamgadaba nate maram masina ichaw asege tungkoiba solution ama puthoknaba mamang chahidaso lainga ki official singa loinana yengsin minakrabani adubu ngasi fawbada thabak oina onthok piraktaba ase thamoi sokna nungaijade Mari lainaba singna tubada mideng changbiduna tungkoiba solution ama puthoklaga khunja singna thengnariba awaba se kokhan biu haina mari lainaba singi pukning chingsinke Manipur gi hanagi Chief Minister amadi MP Risang Kaising leikidabagi mapan suba kumon thauram Manipur Pradesh Congress Committee MPCC na sinduna ngasi imphal gi BT Road leiba Congress Bhavanda pangthokre Leikidrabagi photo da leisu katuna ikai khumnaba utpage thauramada MPCC ki President K Mega Chandra CLP leaders Okram Ivovi CWC member Gaikhangam amadi party asige maru oiba thomi kyana saruk yakhi Thauramga mari leidana CLP leaders Okram Ivovi na Paumi Singh da fongdokkibada Manipur ge Chief Minister Orambada Natana India gi Parliament ke ahanba election da Outer Manipur dage mai paulaktuna Matam sangna MP oiramlaba leikidraba Risang Kaisingna Manipur ge apunbagi saktam masibu ngakna thamnanaba honabada lauramba thaudang sing adubu ningsing duna ngasigi thauram masi pangthokpani Mahak na hinglingai gi matamda Manipur gi apunbagi saktam ngaknanaba made lamdam masige yaifananaba honabada lauramba thaudang sing adu ikai khumnaba utpadanatana mahak na mangjuramba manglan adu leihoriba aikoina mangfaw nahanaba honabada apunba thaudang lofam thoi hai Manipur Pradesh Congress Committee na sinbi duna laikhidraba koi punumaku luchingiramba haibutare veteran leader hanagi chief minister yan hanba bharat ki parliament ki election yan hanato madu yan hanba MP shu oibiramba tamchang na Manipur chief minister shu oibiramba Lok Sabha ki MP shu oibiramba Rajya Sabha ki MP shu tam anirak oibiramba dugumba leader koi punumakna ikai khumnajariba Shri Risang Kaising leikidabagi mapalak suba kumon palan haibutare koi Congress karmi punamakna magi mafamda man hingi matamda bibiramba contribution leipak sigi state sigi
मरुन मणिपुर की हाइब तारे माना लौबीरंबा माना पीबीरंबा कंट्रीब्यूशन मैम निंगसिंगदुना अखोई मागी मफमदा इकाई खुन्नबा उत्पगा लोइनना थैमनाम तो सु कच्चना तौबीमन खंगबा जबगी फंक्शननी ngasi अखोइना तौजै पांथोकचरिबसे अमरोमदा स्टेट अमदे सेंटरदा अमुखना कांग्रेस पार्टी न लुचिंगबा लेंगाक अमा अमुखना लागलरोय हाइना बीजेपी न तुतना हारिबा सिगी मतंगदा पौमी सिंह न हंगबा वहंग अमगी पाउखुम पेरना सीएलपी लीडर्स ओक्रम इबोबिना हाइखिबदा इंडिया हाइबा लेबाक असिदे डेमोक्रेसी चतपा लेबाक अमनी पार्टी अमा हलकपा हलक्तबा हाइबा दुदे मियामन लेपकदबनी Political party amana lepkadabanate freedom of expression leibak ama oibanina party amana makhoige wakhalon fongdokpada akaiba karisu leite adumakpo handak pangthokiba lok sabha gi mikhalda manipur gi inner amadi outer parliamentary constituency animakta congress na chauna mai pakhibadu bjp na kawridabani haina fongdokhe democracy sakpa leibak sidadiko freedom of express leibani moina pakhai hybrid madudi bjp na lepkadaba nate da halapa ngamgani ngamoi haido madu lepkadabadudi akhoi gi congress akhoi wakhandadi praja singna lepkadam india da leiba praja halakani haloi manipur da bharat ta halakani haloi hybrid india da leiba mi koti samni phusina lepkadam bjp khujo amaduna लेपोइदो मधुगी प्रमाण दे हंदकता लोकसभा की एमपी अनि इनर आउटर की द लेपखिद्रा दु प्रजासिंग ने लेपखिद्रा मधु कावरोइदोबनी बीजेपी दा मधु अखोई खुत्त लैते प्रजासिंग खुत्त लै हाइबदो अदुमाइना हाइजनी numit marini chupna tha sige kun manga dage kun nipan fauba nati binodini sankra khalya kolkata da pangthokadaba cultural fiesta salon digital ge chairman dr fanjovam lanajit singh na special guest oina saruk yabagalonana cultural fairs asida manipur da thokliba waroishin purak pangam dana leiriba communal conflicts asigi matangda wafam kaya pukhatlagani hare Salon digital na sinduna Kolkata gi tongan ba mafam singda chahi ani helaklaba irang asigi matangda Kolkata da khongjang haina mingthonduna khongjang changsin gani panbayabadi irang asigi matangda Manipur gi wangmada Delhi amadi Sikkim da khongjang changsin khibada natana India gi tongan ba mafam da pangthokpa national conference kaya da so Manipur gi matangda pukhatuna paudamba laikre Kongjang ase changsinnabagidamakta Salon digital ge miut kangbo tha sige kun mari ge athengbada imphal thadoklagani haire Kumbi college ke governing body na college asigi principal ama khananaba thaurangliba asida GV ge chairman naso amato oina thabak tawminaduna college asigi development tawrakpada Punna saruk yamina si haina governing body ge members sing local educationists amade guardian representative sing na fongdorakle wafam ase ngasi college asigi conference hold the pangthokiba pawgi mifam amada kumbi college employees teaching and non-teaching staff association ge miyoi sing amade governing body ge mihut kyana saruk yaduna pangthokiba mifam amada fongdorakibani GV ge member KAs Lila Chandrana High College Asige Hojek Ladiba Principal L Gopal Ase Tha Asida Matam Loirabana GV na Anoba Principal ni Principal in charge Ama Kananabagidamak Notice Thoktuna Matik Charaba Oja Taruk na apply Taurakle Hiram Asida Makhatana College Ase Afoba Maikaida Pukhalaknaba Honoriba Asida GV ge Chairman na Luchingba Miyoi Ama Anina Masigi ona tainabada anoba principal in charge thambagi mahutta temporary oina college asigi principals thamnaba romda miyoi kharada hairakpagi thawong chatharaga leire hojik lairiba college asigi principal L Gopal ase governing body ge chairman secretary yauna miyoi mapanna saruk yakiba GV mifam aduda miyoi taret na amata oina yanaduna appoint tawkhrabasu GV ge secretary ge mathakta chairman na luchingba miyoi ama anina
लान एलिगेशन तौदुना कॉलेज असिगे चौखत थौरांगी थबक थौरमसिंगदा अयत अपन पीदुना लागले हौजिक अमोक मखाताना कॉलेज असिगे अनोब प्रिंसिपल अमा अमोक खन्ननबा तौरिबा सिदा पुन्ना थबक तौमिन्नबगी महुत्ता जेवी गे चेयरमैन अमदे मियोय अमगना अयत अपन पीदुना कॉलेज असे मनिंग हन्नबा थौओंग कया चोथरकली असिगुम्बा कुंबी कॉलेज असिदा नुंगसिबगिरा नत्रगा मसिगी ओइजबा थीबगिरा हाइबदु मियामना लेपियु हाइके अखोन खनगरीबा वजा पिंपान सिनी एल बेपासिना से कोई ऑलरेडी अगस्त खासिदा कोई रिटायरमेंट मतन लेगन मर मरकांदा हौजे हौजे अनोबो प्रिंसिपल अमा खननबनि दमकता कोई नोटिस थोकसेने अदु लेना नोटिस असि गोसो कोई मतिक सार वजा तरुकना प्रिंसिपल ने दमकता अटैक तबिदुना लेरे अदुबो मसु मसु मकई की हौजी केस तौ दकांग से प्रोसेस तौ दिनो प्रिंसिपल टेम्परेरी के में थमजे है दिस साइट की अखोई सजेशन कयाम ता जाई अदुना कॉलेज में रन तो बाय बसिदी प्रिंसिपल अमा इंचार्ज प्रिंसिपल अमा फजना खंद्रगदी कॉलेज में कमाने रन तौगनी अदुना कॉलेज में इंचार्ज प्रिंसिपल इंचार्ज में खंदमु भावदा अगेंस्ट वांगा गरी अखोई कॉलेज असि पिंडी कॉलेज असि सही नीति सुबना नीति मगा सुबना नुसी हाइगो रन तौगे में से मकई मसागी प्रॉफिट तानगिरा न कॉलेज असि नुसी बगिरा कॉलेज लेबो अजासिन छात्र छात्री सिंजिबो संगठनदगी बखलो लेबो ओ लेतबा बिसे मयामना असि डिसीजन लबा लेबी कंगलेपा कम्युनिस्ट पार्टी तैबंगानबा ग्रुप की ओइना मतम सांगना थौपुदुना लुफ असिगिदमक्ता थबक थौरम तौरिबा सिंगी पोर्टफोलियो सिंग होंदोक होंजिन तौरगनी हाइना आइना थिंख्रबा लालहौ लुफ असिना थादोरकपा चेरोल अमदा खंगलकले चेरोल असिना मखा तादुना सेक्रेटरी इंफॉर्मेशन एंड पब्लिसिटी रिलेशन ऑफिसर पब्लिसिटी सेक्रेटरी ओइना थौपुरंबा खोंगनांग थाबा मैतै गी महुत्ता एस सलाइंगानबा मैतैना ओइरगनी अमदे Operations on Eradications of Public Enemy KCP Taibanganba Group के थौपुरंबा मंगाल अतोपम मिंग लुवांगी महुत्ता लिंगजन खोंबा खुमन्ना महुत सिल्लगनी अदुमकपो Operation on Eradications of Public Enemy KCP Taibanganba Group की ओइना ममांगी Operations Commander ना महाकी मतमदा पाइखतलंबा थबक थौरम सिंगदा मपुंग फाना लोइशिनबा ngamhodana लेरिबा थबक थौरम पुंबा खुदक्तगी नौना थौवाई पुगदौरिबा लिंगजन खोंबा खुमन्ना मखाताना पाइखतपा हौरगने अरान अहुई तौदुना लोइनना लौनम नमथाक तौदुना अरानबा मवोंगदा मियामबु नमथनबा होनरिबा खुनाइगे येकनबगा पांखक ओइरबा सिंगी मथक्ता थीबा हुंबगी थबक चथदुना मरिक चुंबा वाफम सिंग पुथोकनबा लिसांग सिटना पाइखतुना लाक्लिबा Operations on Eradications of Public Enemy KCP Taibanganba Group की थबक थौरम सिंगबु हेना वाहन थोक लेहनबगी पांडमदा खुदक्तगी हारिबा थबक थौरम सिंग असे मखा ताना पाइखतपा याबगी अयाबा KCP Taibanganba Group असिगी सेंट्रल कमिटीगी वारिफ अमना पीरे हाइनसो मियामदा खंगलकले लोनना KCP Taibanganba Group ना इरमदम कंगलेपाक असिदा खुंदामिनरिबा कांगलो फुरुफ खुदिंगवा की दमकता होनजरी बसिंग असिबो लेबाक मियामनसु मखा ताना पांगल सोइदना हापीगनी हाइबगे थाजबसु थमलकले मथंग चही के कैलेंडर फोंगनबा कैलेंडर की मचाक सिंह कंगलेपा कैलेंडर बोर्ड खक्तदगे लौबियु अतैदगे लौबिगनु हाइना कंगलेपा कैलेंडर बोर्ड इम्फाल ना थादोरकपा चेरोल अमदा खंगलकले चेरोल असना मखा तादुना कंगलेपा कैलेंडर बोर्ड ना चही खुदिंगे साइंटिफिक ओइबा कैलेंडर की मचाक सिंह कंगले मियामदा फंगहनबगा लोइनना ममांगदा चममनबा पोखलंबा कैलेंडर अमगा थवान खेनरंबा कयादगे कोखन बंगंख्रे मरम अदुना मथंग चहीगे ओइना लनाई फर्म दुकान क्लिनिक हॉस्पिटल कॉलेज क्लब ऑफिस अमदे तोंगान तोंगान बा लुफ कयानसु लमफेल डीसी ऑफिस मनाक्ता लैबा बोर्ड असिगे ऑफिस तगे लाक्लिबा तांग कुलहुमदोइदगी लौबा यारगनी थवान यावबा कैलेंडर सिंगिदमक्ता कंगलेपा कैलेंडर बोर्ड ना अथॉरिटी ने कैलेंडर बोर्ड असिना सांगलबा चही तरा तरुक तरा तरेट असे कंगले मियामदा ngasi फावबदा डाटा सप्लाई तौदुना लाकपने
masida akhang ahai saba myoi kharana scientific oidaba calendar fongduna miyambu lana lamjing naba honari karigumba kanglaipa calendar board nataba atai mafamdage natraga kanagumba kharadage machak lauraga calendar fongnam labade maduda tholakpa afufattagi tekchak pumba masa masana pugadabani hairi Maitai Huyen Langlon Sintam Sanglen Kabuak Chain Kunau Branch na Marsh Tree Plantation Gate Thorum Ama Ngasidagi Hokre. Nambol Assembly Constituency Ge MLA TS Basanta Kumar Amade Universal Friendship Organization UFO Central Headquarter Haipoke Thausilgi Makada Paksana U Thabagi Thorum Adu UFO Kabuak Chain Masa Loishange Akoiba Mafam Singh Kabuak Chain Kunau Lambi Amade LLI Low Canal Gate Mafamda Taibong Champra Pungdon Wang Manahi Amade Tek Pambi Yauna Atai Uhai Panba Manapungba Urumlangba Makalgi Uchara Chahumlom Thake U Thabadu da Nambol A Sigamale TS Basanta Kumar PRO and Trinkai UFO Ge General Secretary Home L Loyumba General Secretary Publicity Tongbram Wanglan Maitai Nongpok Pana Tengo Lakpa Y Sarat UFO Group Headquarter Gate Chief Instructor Singh L Modu Amade and Bijoy Amade UFO Ge Atay Masak Naiba Mui Kyaso Sarukyake U Thaba Aduga Mari Lainana and Jinkai Na Fungdo Kibada Akoibagi Fibamda Honglakniba Kaya Ase Tingbada Karada Oirabaso Mating Oinanaba Pandamda Nambol AC Gamala TS Basantu Kumarna Nambol ACSC Upalwapan Marangkai Nahoba Asang Batana Pumtan Tanba AC Ama Ohenabagi Pandamda Paikalakpa Taurangi Saruk Ama Oina Ujara Thabagi Tauramasi Pangtokpani Haike Amaromda UFO General Secretary Home Laishram Loyungbana Fungdo Kibada Green World Ama Ohenabagi Pandamda Climate Ase Karada Oirabaso Fagat Hanaba UFO Central Committee Ge Medyang Makada UFO Ge Masalo Shang Naso U Thabagi Thorum Ase Pangtokpani Haike Lemda akogi climate ki change ama laktana aying asagi khallama thugairaktana akogi nong taba matam dasu nong tabaga akogi ising je akogi valley de yauraktana khudak te isau thokpa sigumbaji kannanaba honabagi pandamda akoina onabale melena akogi AC gi chawkhat thorang khak natana asigumba initiative asisu lokhat pirakpa koi malem je asangba malem green walama oinabagi pandamda koi climate sing asi khara phagar pangambra habagi pandamda koi punna kamo basanta amadi UFO sector headquarter ga punna ko samna ga ngasigi uthabagi thawasi koi pangthokjab Aroibada Maroiba Pau Mana Pizare DGP Rajab Singh na Technopal amadi Thoubal District Chatuna District Anya Sige Law and Order ki Fibam Yangsin Kray Ijam Ibem Chali Misi Yaning Day Mathau Tawbada Jackson the medical team di matakta action lokhat kadawin haibagi demanda JC amadi Miyam na Segmai Lambi Tingjin Kray Amade Sangai Yumfam Amade Myren Kunda Kusengi Ijaw na Maram Oiraga Longi Singkok the Kut Hapnare Marilay Nabasingna Yang Sinbinaba Apil Tarakli Hojik Fogyo na the ISCOM News na Pizza Manipuri Pau Matangas Solution Jure Meng Tabi de Punamak Pomukana Krum Jure